Kamzongi border village wariba Kultwar etik sathaduna miyo ini hatkipagi thawdo Kuki militants nani former ADG BSF Thasi ki taramathuida Kamzong district ki Indo-Myanmar border area da laidiba Kultwa Kuki village da kulai paibising etik sathaduna village dikon yauna miyo ini hatkibaduga yum taretumna mai thakiba thawdo da Kuki militants na satakibani NSN IM natragana ZUF na Satakibit nati haina former ADG BSF PK Misra na phongdokri BSF ki former ADG sin national media ra pikiba maki interview amada makhata na haikibada mak masamak Manipur ki Kamzong district yauna Indo-Myanmar ki border area singda matam sangna posting deramki border ki khul ayamba mahak loina setuna haktheng na yengsalamki Kamzong district ki khul to hariba khulasi Indo-Myanmar border ki border pillar number 112 113 ki manak na leiba khulamani Myanmar ga lona ribe district asigi border area singasi state government control tawdi etek adu Kuki militant singna satakibani Kuki militant singi marakta KNFB amasung KNFP faction singi marakta yanadaba kyalai June taraga mathugi ayu angan bapung mariga makhairum tabada Kuki militant singa duna Myanmar gi ngamkhai lansin duna sanglaklaga apaba makhal gi khulai sing sejina duna etek adu satakibani Kuki militant singa sina US na saba apaba makhal gi khulai sing pai duna yamna nungaina border area singda enjoy tawduna lairi May tareta Kamzong district ki Indo-Myanmar border area da lairiba namli wangli amasum Z Soro area da khulkya tumna mai thaba yauna maphamadu gi khunja singda akanba etek satakibadu Kuki militants na Myanmar digi lamkhai lana sangsilaglaga satakibani mak security personnel ama oina masigi matana sapsana khangyai ki Haujukta phangba maruiba pawmana security force na major raibo operation ma khunsa khulda satakre haribo operation chathaba sida village volunteer ahum detain tawduna thamkhaiba report amani yamlaba security personnel sing haibidi saronas security personnel samaga yankai henbana haribo konsaram village konsa khulda tang 13 June inglisingani kungatrukta sangsilaki sangsilakpaga loinana haribo security forces singasina Coming search operation hariba village asigi akoibada satakhibaga loinana hariba operation asida village volunteer ahum security force na detain takhi hariba sing asine salawang bot thiumai anisuna hobson abonmai ahum subana namrong week sawang kawi henasu report asina makhata na pali aduga hauji oiba pawda hariba detention tawduna thamlibasigi maram official oina phongdora palaitri Tentakpa report amana RIMS ki doctor amasum nurse ki masingdagi ngakliba sifai singni henkri nahanung nongyai matung pung taraga ni thuiga minute taraga ni pan tarakpada asokpa ohum RIMS dagi pothokri RIMS ki director na nongyai matung pung aniga makhai phawbagi manungda asokpa ohum pothoklagani haibigi thajaba pirakle haba ansam gi warol ama panbaga loinana Nan ayuk Kangpopi district Laimokong police station kuan mat lairon by fai Kuki khulama sung kon sakul anigi taina fam thokiba ko thokna bigi thawdok tu nongmai maruna panduna sokpa Kuki meletiani haina naha ahung Nahan ayuk pung tareka minini fuga mangaram tarakpada samaga marfuga humdoi military hospital Laimokong negi security personnel singna makhata na layeng na bigi dama RIMS ta purakpagi mayokta yaning daba phongdok tu na miyam haurakpadigi layeng sangasigi campus manungda doctor phawpa mokbom tear gas shell sing kap tu na miyam tan khaikraba matungdagi layeng sangasibu ngak selaklibi state central force ki personnel singi masingna RIMS hospital gi doctor amasum nurse ki masingdagi handokre khongjang jangchila Kibasing Kuki militani haiba miyo ohum RIMS ta makhata na layeng bu yaro emasu makoibu atopa layeng sang amada putoki gadabani haiduna RIMS ki director khaktana tana minister phawba unaduna taksilubada nahan ahing phawbagi manungda soidna putokragani haina thajaba piraklabasu ngarang numidang athingba phawba putokidabani adubu kona thangdi putokibani hiramasi matang ansamgi assembly gi secretary oiriba Tamenglongdagi deningna RIMS campus manakta ngarang numidang pawmising dahai Nan RIMS ki director gu unaduna wari sanabada asokpa ohum layeng sangasidagi putokibagi matangna mangna thawdang lawba ngamloidabigi wafam phongdoraki adubo nan ahing nongyai phawgi manungda asokpa ohum puthokragani haibagi thajaba biraki thajaba si pirabasu asokpa ohum nan ahing phawgi manungda puthokidre ngarang ayuk su puthoktre amasung ngarang nungthil su puthokidre amasung haujung numidang oisilaglaba phawba puthoktre adubo
ngasi ngarang ahing nongai matung pung aniga makai phaugi manung soidana potholagani habagi thajabadi pirakli maram asina rims ki director na pirakli be thajaba sigi matung ina thabak oina onthoknaba haiduna yengki batabani nahangi yaningdaba phungdokiba miyam lakshinbada yamna waki karigum wapam asi thabak to onthoraktrabdi rims ta kari tholakadagi habado tamangamdi rims asi miyam gi leng sangi masida layeng liba singi yenglaga fatanungda thoknindi adubu lana sina maram oiraduna mitei singna more kangpau pisat pangamdaba gumna naga singna su urkulda sadok singa maktre kariguma mitei amasum naga singna hariba mafam singsida sakki harabadi asokpa militant ahum ngak sinduna layingnaba purakpagumna security force na ngak tuna sathanba ngamgadra haiba wang sangki director gi mafamda makatana kuki group ki miyoyama rims layingdanaba wafam su phonguk lamle hamni su permission do phongdoki SF singa kapnabada UKNA ni singnaba sopan yaukri Sursampur district ki Henglep subdivision ki manung sanba Songkong Village the security force SF singa kapnabada UKNA gini haini singnaba kulai pai manga asu apan yaukri thajabi aba pawgi likuna mana phongdoki bada security force singa mari UKNA ni haini singnaba kulai pai singi marakta nahanumidang wairam Songkong Village ta kapna kipani haujumaki oina nakalani gi marakta kuthongna ba adu UKNA ni haini singnaba miwe manga asu apan yaukri heba paw phanglabasu asi ana thokibagi sabsaba paw di phangmangamdana lari nomai kapna pham Songkong Village ta henme security force lep leitana sanction na kriswari ukrul da bunker kunga taruk thugai dun mang tak hankri haukiba numit nini gi manu urkhul district ki tungan mafam sing satakhiba operation sing yamlaba bunker sing thugai ba ngamkri Manipur police control room gi sirola mana phungdorakpagi matung ina tha sigi taraga manga da urkhul district ki litan police na konba sangkai mongkot chepu sing paring da leiba bunker ani thugai ki baga loinana laingang sing skibung sing paring da bunker tara thugai ba ngamkri bunker sing thugai ba du da binocular ama kapiyariba SBBL gi maruni pana mari tuan ba color gi kap thokraba maru sing tokning kunga matui fangkhen su police na makata na phongdoki leba ko numita mongko chifu pajilang sing paring the bunker manga security force na thuwa ki bu loinana longphung junction industrial state center gi sing paring da leramba bunker mapan thuwa bangam khriari BSF personal ani sahi ni fugani thoi jail da laina ba khankhri haukibu saying ni singani ge kunga taret nupi ema bu izat manghalaba matung acid haizen dun attack sata khibegi maral da border security force BSF ki security personal ni mezoram gi court amana sahi ni fugani thoi jail da laibegi serak pikri additional district and session judge civilian Zamon Pui Ralti and BSF ki security personnel Nilanjan Das amadi Dinesh Kumar bo IPC gi tuan sections gi makara sai nifugani thoi jail la lebegi sarak pi khibani haina pawmuna makata na phongdorakli tiantana sum meyam da thamjage duga hauju koina di meyam paw matang sa lusinjarage amasum makata ba anoba update meyam pun ngai mina saina channel sigi maike di gi myang pham da makata na thamjari makata ba anoba update meyam pun ngai mina si